UCO Bank Bishnupur na education loan Pibagi Kanglon Ngaktre Yengsinbiyu Sanajaoba Laibak sida lariba laidaba imung mahiroi singbu lairik mapung phana tamba ngamnaba pandamda Reserve Bank of India na education loan launabagi chana Kanglon gi wangbada UCO Bank Bishnupur na maram chadana maning makha tauna mahiroi ge guardian gi paisa henjin nakakre loinana education loan Pibagi mahutta car loan business loan da hena thawai yauduna leire haina Bishnupur bazar dage en Sanajaoba na mahaki yumda ngarang pangthokiba paugi mifam amada phongdokle mahakna makha takibada mahaki machanupi gi engineering tambagi lupa lakh amaga lising marfuga taruk lupa chani gi education loan ama UCO Bank Bishnupur dagi haukiba chahi lising ani taraga mari gi July taraga mari da lauke adubu technical gi lamda mahi tambada education loan lau bai base mahi tambal loiraba matung Sahi anigi matungda singba haugadaba adugi ona tainabada loan adugi first installment pirakpa thadudage hauraga masanupida message tharaktuna loan singnaba thauba haurakhi amade mahi tamlibi machada tension pirakhe madu ubada second installment laudana tokhe matungda laukhiba loan gi senpham asigi damak 2019 da sendoi sele punna lupa lakh ahum ga lising ahum subna manga hairiba bank asina mahaki account dagi kakhe Kakiva senpham aduda bank amasung mahak masaga punna phaminaduna singnabagi yanakhiba senpham dagi lupa lising humbudra ka taruk chamari ge yankhai henjina amuk haukiba kumsing 2019 gi May taraga humdoi da kakhe UCO Bank Bishnupur gi thawong aduda mahakna pendavadage District Consumer Disputes Redressal Commission District Commission Bishnupur da wakat khe hairiba District Commission asina bank na lanna henjina kakiba senpham adu Kakiba numit tagi paraga order taba numit haukiba kumsing 2022 ge May taraga taruk phawbagi sendoi hablaga amasung litigation cost lupa lising taraga loinana handokadabani haina order takhe order adugi mayokta UCO Bank na State Commission da appeal ama tharakhe State Commission na bank ki wakat adu khanaraba matung da bank na lana henjina kakiba senpham adugi mathakta lupa lising ani hablaga handoki gadabani haina kumsing 2022 gi October 3 ta order taduna ahenba senpham adu chatliba kumsing 2023 gi January taraga mathoi da handogan khi hai de asumna laibak asigi mahiroi singda mathau taba education loan gi senthang piduna mahi masingi lamda mateng pangnaba nationalized bank amana lawgadaba thaudang adu khongaung naraga UCO Bank Bishnupur ase mahaki account dage sel henjina kakpagi hainabi laiba bank ama oire India lainga ki decision matungin Reserve Bank na lairaba mahiroi singda mateng panggadabani haibadu miyamda khangandana thamlaga car loan business loan gumba senja thumja phangba maikeida hena thawai yauduna lairiba sida laingakna Manipur da lairiba bank sing asina kaidoribage haibadu kupna Yengsinbiyu haike aroibada tabiriba pumnamakpu thagatjare